Sagolbal Kendra ki MLA RK Imo na ngasi Sagolbal Sayang Usa Bhavan Club ta open gym ama hangdoktuna lamdam dugi miyam da kusinakre gym asi hangdobagi thoromda club ki maroiba thopuba sing amadi lamdam adugi masak naiba miyoi kya suru yaki thorong mai lenina MLA na phongdokhibada haujiki matamda mayai kaba nisana saitheng pidaba imung amata lesilaktre mayai kaba nisadagi lapthoknaba masa mau fana tizang kaidang daba society ma ohenbada akoi khudimaki chawraba thodang lei ngasi hangdoleba gym asi isagi ni khanna sijinabiu loinana mayai kaba nisadagi lapthoklosi haina MLA na appeal tauki Thank you. Chief Guest Mention Biriba, Mingone, Secretary. 3903-2023 has been opened.